Embu samadi economic blockade ki mayokta kaithel phambi singa chathari ba pung kunga marigi Manipur banna mahosa gi punsida sauna apan ba pire Kurumzari ISTV ki paw miyeng tabiri ba punamakpu taramna oksari hauji pawu gi maru oiba paw sandok na pizari Imphal Morelambi ki Loksau Bongyang amadi noneda kulai paiba singa chathakhiba ambusta Manipur police ki personal ahum sian khiba amadi tara helmana asok apan nangan khiba amadi chathariba economic blockade ki mayukta yaningdaba phongdok tuna ngarang numidang pung 8 tagi ngasi numidang pung 8 fawba chathariba Manipur banna mahosa gi punsida sauna akaiba pire Kaithel mari ki ima singa chathariba banna sida lekai lekai gi club Kedogi volunteer yauna miyoi kaya nasu Manipur ban bu sawatli chathariba ban manungda ima ibel sing amadi laikai laikai gi miyoi kaya na lambi da thorak tuna asat awok sing tingbagi thabak sathaki ban nasin maram odina khwadamban kaitel popam phamna khide thangal kaitel pauna kaitel amadi BT road ki mafam sing thong hangna khide arapa amadi anakpada senba passenger gari sing lepna ki bank amadi mahailoi sang yauna sarkar gi loisang ayam thong hangna khide Chathariba ban nasida pamdaba thaudok thoktanaba security na ngak sanbagi thabaksu laukhatki Chathariba Manipur bangi matangda kaithel phambi ima singna tongan tongan ba wafam phongdorakli Koi Manipur se loisale sikana kana khangi mai pe lo koi loin khangeba khangibuduna maram moiduna koi se khangba ngamaktare koi kangma machen season koi wari hore hojik bazar da mate mate irang hore Laibe na wang pada mai tai khara machin thibam na khumna ra ko moi ani ju gai na ra ka dore kongne na mula ka dore akho myam ji chengchal la kha mi ne ba akoi masel amat to oina punjan na bai da mata koi ni yam chamba yam pisoi ba santi oi ba banje koi na chi pangthok cham ene sen im na tawbani tawdabani unc na tawbani hai ba sem yam puna mona khanga ga le ra ba wafam ni Ceasefire tawba matamda makhoi nongmai sing do kadai da lokholaga issue tawraga thamjang gi ba moi masidai da army na noktana yengaga leibase army singna athoba matamda army singjina ene sen gi kangbu singsiga khusam narga chathabani haibase Manipur parja miyam na ngasi di chap chana khange aduna maram oraga chak tingna blakpane Era military forcing je Manipur leibaki parja ngak sen balak panate ene sen ngak balak pane aduna aikoi moise hanbiga Manipur ki cheng tingna bani Tidim lambi ki tongan ba mafam singdasu ban sagot pamiyoi kaya thorak tuna lambi da tayar mai thaba amadi uwa faizin tuna asat awok sing tingbagi thabak sathaki Amarom da ngasi miyam na tidim lambi ki tongan ba mafam singda ban sawatuna lambi tingbagi khongjang satharingai da hana minister oramba MLA Phungjathang Tonsingi squad ni haba Manipur Rifles ki personnel anina lambi satpada ayat apan pi haiduna nomai round ani ahum kapthora krai lamdama dumgi miyam na makoi ani bu fanana bahona bada Phungjathang Tonsingi kwakatel ningthem kolda leiba quarter da chensin ki Miyam gi irang kansilapodigi singjamai police laktuna makhoi ani putholaba matungda miyamda lale haizahan ki Sagolba lambi ki wahingbam laikai tera kaithel yauna tongan ba lambi asigi mafum kayada Miwe kaya thorak tuna ban sagot pa galoina asat awok sing tingbagi thabak sathaki New Kasa Road ki Kumbong Bazar da su lamdama tumgi masing yamlaba nupi sing thorak tuna asat awok tingki ana ayek tangai fadaba service amadi landing la chonga madi lenaba sing natana makal amatagi gari salan kide nupi sing aduna Kumbong thong masinda famjin duna nomai kapsin duna attack tawkiba amadi economic blockade yaning daba serol kaya sijanaki Uripok lambi gi tongan ba mafam kaya dasu miyoi kaya thorak tuna lambi tingbagi thabak chathaki ban manungja kwa mana yolamba miyoi amagi kwa mana sing miyamna mang takhan ki
Hairangoi Tong Bazar Area Women Welfare Association asu sathariba ban sagatuna lambi tingbagi thabak sathaki. Loklau Bung area dasu lamdamadum gi miyam na lambi tingbagi thabak sathaki. Imphal East ki Hata area dasu lamdamadum gi miyam na asat awang sing tingki Khudai Lamlong Kaitel Ukul Road Tensit Road Pangai Road Sangafum area Khonang Ani Karak Lamlong Tongkong PWD Mapa Amadi Pauna Bazar dasu nupi singa thorak tuna chathok sasin tingki loinana Kaisampat area dasu tayar mai thaduna lambi tingki. Konung Mamang dasu Konung Mamang amadi Nambam Sutek dasu lamdam adumgi miyoi kaya thorak tuna lambi tingbagi thabak sathaki. Salantong da ban sagotpa singna lambi tingningai da athingba adubu thugai juna satnana bahonai highway nupi ama laikai miyamna farba matungda bhap taminanaga mayumda halankre. Thawal district ke manung sanda Wangjing Yaripok amadi Thawal Bazar Khongzom Bazar na singma mafam singdasu lamdam adumgi kaitel phambi ima ibel sing yauna miyam thorak tuna lambi tingbaga loinana chathariba banasi sagotki Wangjing Bazada lambi tingbada saruk yakibi nupi amana chathariba banasigi matang da wafam kaya phongdorakle. Ina sena em ki thawongje khoi tasena nuaijete tawriba hoji praja mayam da wahaliba mokoina economy blockade tawsanba adugi mathakta handakta nauna haranga handa akhoi mokoigi ceasefire lengai manung se sida mi halapa sumba se khoi mama oi bisingna yaninde singtam amadi akhoi amata oina kusi sanana uyari dagi hauna leminara kosidesa handak mokoigi tawriba thawong sida praja punama wahan base akhoi pende aduna ngasi akhoi mayam ima mama oi mayam sinsina pende ba phongto koina ngasi akhoi mayam sida banse tawjari bani Ban Sagolpani Singnaba Mio Singna Ziribamdigi Imphal Amadi Tamilong da Tholakpa Cruiser Gari Mari Ziribamgi Sorok Atingbi Forest Gate Maya Amadi Gola Tolda Thugai Krai Sathariba Manipur Banasigi Manungda Bisnapur District Tongan ba mafam singdesu miyamna lambi tingbagi khongjang sang sinbaga loinana lambi da tayar mai thaba amadi uwa kaya faijinki Destaga sigi manungda laidiba kaithal singthong hangnakide ban sagot pamiyoi amana phongdorakpada NSNIM gi frontier organization ni haidiba UNC terrorist group ni haina lauthokadabani phongdorakli Amaramna sathariba banasibu tongan ba Manipur gi mafam kaya dusu sagatuna lambi tingbagi thabak sathanari paugi maraktana atana break ama Temple of Learning School na chahi tara mapung pharakpagi harau tayamba phongdorakpaga iroinana mahiroi singda kudul khara tamjari pre-nursery nursery KG gi mingzal sel logzaroi class 1 dagi 8 amadi 11 gi mingzal sel tangkhai thak logzagani class 9 10 amadi 12 kina chada pintra mingzal sel tajagani kudul saba sing asi ataknaba sit khara thakini khana wem lekai kanchipuda leiba Temple of Learning School counter dagi free da form phangdigani Vinashya Coaching Center, the best and the only trusted coaching center in Imphal. Admission open. Revision course for SSLC exam start on 8 December. 11 foundation course for class 6 to 10 start on 22nd December. Our toppers are first position as Salija Anoli, second position as Linthobi, third position Luhyang Angbom, 6th Nira, 21st Bameshwar. Hurry, limited seats. Changi labor solakpadagi producing aktaba akcham choktarba tumba chaba yaraktaba khong hama nungayaktaba singkidamak amatta ngayaba upaidi jolip syrup amasung jolip capsule ro changni sinabiyo Suzuki Gixxer Special Edition beats your heartbeat. Beneath 100 meters from the Earth's surface, naturally filtered through saline stones, pure,
clean and healthy water. Bazaar India Beleng Singbiro, Nupagi Nupigi, Angang Singatanatan Atop item Singatalaba, Bazaar India, item Kardi, Amalabada, Amalem Hapsadani, Lupa Lissing Anidagina, Lissing Marie Tobgi item Sing Labiragadi, Lupa Chanidagina Chama Fava, Lemma Gift Box Amamam Hapsadani, Nasimak Lengsandiro, Bazaar India, Emmanuel House near ICICI Bank, New Second Road Imphal. Pain relief ointment, Hong Nava, Oak Sikpa, Tang Sikpa, Puna Blissing with a Sinabayarba, lives up Puna Putuk Saba, Oza. Break tungda makataba pau pizari. None district ki Manung Sanba Nungkau post leba Tare Suba IRB Amadi Taruk Suba Manipur Rifles tagi NSN IM ni signaba singna overpower Tauruga Kulai Kulom Lokre Hari. Taudogasi ngasi ayapung tara mathoi makharum taba matamda thokibani hari Kulai matiksana paiba NSN IM ni singnaba sing adu uniform setli hari yamdrabada makhoi humpudagi humdra fawudi oigini haina mafam adudagi phangba pau amana hari laukhriba kulai sing adu kari karino haibadi chapchaba khangma ngamdri nungkaw hariba mafam asi national highway dagi kilometer tararom hena sangnaga leiba mafam oibana I pau lawngana ba honabada kudung sadaba mayoknari Mafam aduda ahenba police force sanction kre hari hauzimakidi mifami punge pau phangdri Amaromda more da ngarang numidang pung nipan dagi ngasi numidang pung tayat fawba chathariba more banamaram oiduna more town amadi namphalong kaitel thong hanglakide Imphal more lambida nongmai kapsinduna police personnel asi anathon keba thawongbu yaningdaba phongdoktuna kuki women's and human rights more khanongpok apun manupi loop more Nupi Kunai Sakut Lamzing Loop Minorities Women Development Society More Muslim Women Development Association na Sathariba Banasida Hosi Fabagidi Pamdaba Thaudok Thokpa Laitri Lupala Kuntra Hena Sangna MLA Local Area Development Pandagi Saba Thawal Achoba Makha Laikai Multi-Purpose Community Hall Ngarang Chief Minister Okram Ibobina Sangha Kray Sangha Bagi Thawramaduda Social Welfare Minister AK Mirabai MLA O Landhoni Thawal District Congress Committee ki President S. Achau Amadi Congress ki Karmi kaya saruk yaki Chief Minister Okram Ibobina haikibada Manipur Sarkar asi UNC na communal oiba sarkar ni hairak liba wafambu yaningdaba phongdokhi miyamgu yaifona balaidiba sarkar amani haibasi praja singna khangbiyu UNC na sathariba matam kaktaba blockade asina Manipur miyamda awaba kaya piri UNC na central government amadi NSN IM ga manaduna Manipur ge praja simbu wanana ba silabra haibige singna ba wafam su phongdokhi State government Manipur Chief Minister na Secretary District Iroy Haimu Haine Anu Hain la ko ka barang se thang ko ki hai ai no ka amata na di ai na hai madu ka ni ai si central government or wani party du wani de no je ma madu hai ko ni moi ka initiation ayat ka manala Manipur praja jiwa mana sino hai ko ma mare Lilongi Nungaida Handak Maitai Amasu Maitai Pangal Anigi Marakta Kana Sainaba Thokraba Matungda Iram C5 Primary School da Sangza from Lauduna Ladiba Mio Singda UCM gi Maikadegi Sana Thana Polam Sing Mateng Pikre Pamdaba Thaudok Aduda Haktengana Uhobuni Haba Mio Kayana Thaudok Adugi Matangda Pawmi Singda Pawdam Ki UCM gi President Johnson na Thaudok Adugi Horofam Sapsana Kangdok na Bahonagani Mamangi Thokiba Thaudokta Yanaba Purakraba Matungda Amukana Kana Senavigi Thaudok Tholakpa Amadi Migi Yum Kai Mai Thabigi Thaudok Asi UCM na Kandem Chawi Asuma Thaudok Adugi Horofam Kangdok Naba Nakal Animak na Hotna Minasi Haike Aduga Hojiki Matamda Yamna violent Oiba Action Chathaba Yum Mai Thaba Chingma Toba Nomai Kulai Paraga Kapnaba
मसीगुम्बो सिंग असे मसी अखोई तौहैदबा मसी तौरोइदबा अमनेने खल्ली मसीगुम्बो थबक सिंग असे अखोई मणिपुर सरकार दसु अखोइना थमजनिंगबदी हौजिक नुंगई अमसुंग नुंगई मुस्लिम अमसुंग मितै मरक्ता लैरिबासी याम थुना मियंग चंगबजु सरकार गिदेसु होनपम थोई अवाब तारबा युमई चाखरबा नुंगई की खुंजा सिंग असिगी चप चाबा मखोई पीफम थोकपा अमु हन्ना लेताना अनौब पुंसी अमा लेनबा ngamnanaba मरु सरकार की माइकैदगी अथु मतुमदा मरु तौगदबनी मधु नत्रगदी हेन्ना वाथोक असे अखोई मखा चथरकांदा अखोई लैगनी अदुगा थोक्रिबा थौदो असिगी चप चाबा कनाना करमाइन तौबनो हाइबदो कांगलुक नाइबा वखंदा खंदबा मियोइबा जातिगी वखंदा खल्लकांदा अचौ मसा अदगी अखोई फुरुप कांगलुक की नाइबा नतबा लानगिबदुना लाली चुम्बदुना चुम्मी हाइबा ngamba अदुगुम्बा अखोई वखलोन अदुदा अखोई थोक्रिबा थौदो असी कनाना कना मधुगी दायित्व पुगदबनो हाइबसिजु अखोई नाकालनिमकी मफमदा अखोई यूसेम माइकैदगी अखोई याम थुना मधु पुथोनबा होनमिनसी अमरमदा हंदक दुंगई ते थोखिबा थौदो अदुगी मतंगदा मणिपुरदा लेदिबा सिविल सोसाइटी ऑर्गेनाइजेशन सिंगना असुम अरान थिदोपियो हाइना लिलोंग टुरेल अहनबी दाम बाजार लेबा सोशल यूथ प्रोग्रेसिव ऑर्गेनाइजेशन की सेक्रेटरी सहित अनवर नंगसी पाउमी सिंग उनबदा फोंदोख्रे असुम अरान थिदोनबो होनबदा अखोई पुना सरुप यामिनरसी हाइके लालंगिन पुथोकपदा मणिपुरदा लेरिबा सीएसओ ऑर्गेनाइजेशन पुनमकना असिगुम्बा नुंगई थोखरिबा थौदोक्सिगी अचुम्बा लंगलालंगिन पुथोकपदा मतेंग पांगबियो हाइना मीडियागी खुथांगदा ख्वाई पुनमक्की मफमदा सोशल यूथ प्रोग्रेसिव ऑर्गेनाइजेशन की माइकैदगी अपील तौजरी हाउसिंग जिरीबामदा माल याबा गाड़ी सहूम हुमद्राग निपान पंदुना लैरी मसिदा एलपीजी पुबा गाड़ी कुनगी निपान ऑयल टैंकर मरफू मंगा अमदी अतई अटोपा पोलम कया याबा गाड़ी सनी हुमफुग मंगा ने ngasi Lilong Municipal Council amadi Lilong Police ki OC MD Riaz ki miyang makada Lilong Bazar ki akoy bada lamtu siangbagi thabak sathakrai lamtu siangba sigi matangda MD Madini na phangdok kibada Lilong Bazar ki akoy bada luna na thamnabagi pandamda lamtu siangbagi thabak asi pakat pani loinana ngasi sathariba ban asisu Lilong da leiba paza singna saugatli haina phangdokhi maruena hanasu Lilong si ban yaude haibagi मणिपुर सिदा अखोई लिलोंग सी याउदे हाइबसी सेंगना मयामना हाइबी खिबलै अदुना मरम ओरगा ngasi अखोई काउंसिल अमदी अखोई क्लब लेकाई सिगी क्लब की मियोई सिंग याउना ngasi बन सिसु अखोई सौगतबग लोइनना ngasi की सोशल सर्विस asi चथसकिबन कैराव अवांग लेकाई दिगी निंगथौजम ओकेन कवा सही निपुरम सुरबा मियोई अमा Androda Pubada Siki Haibigi Matang Nangasi Miyamna Infal Yaripok Lambi Tingduna akan makongjang sangsin bagalwenana Misia Sigi Matang da JAC ama Semkre Manipur Sarkar na handak district taret lauthok kibabu Paite Tribe Council na yaning daba fangdokre Council gi President Pumliyam Pau Gwitiana ngarang Sursanpur gi Lamkada Paumi Singa unabada fangdok kibada District Semgi Matang da stakeholders Singa Tanaram Kide Amadi Hill Areas Committee gets an apathap ki wang madu oibana condemn tawi. Fazarol District Semna Sasan Nungaina ba Amadi Sapataranga Tabak Mai Paganaba Honora Pagidi Tagat Pafangdoki. Andro Kendra Congress ki Mirep Ogadoriva MLA Siam Kumabu Mai Pahanabagi Damakta Miam Oiba Booth Level Committee gi mi from Ama Top Singta Kutabi Lampakta Pangtokre MLA Siam Kumabu mi from Aduna Amatu Ena Sagat Pahaina Yana Kre. Loshilapda Marueva Pau Amukana Embu Samadi Economic Blockade ki Mayokta Kaitel Pambis Singna Sathariba Pung Pungamarigi Manipur Banna Mahosagi Punsida Sauna Akaiva Pire Haji Pau Gidi ISB Pitaba Pau Matang Loizare Miyang Tabiri Bapunamako Amukahana Kurumzari